ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯔꯨꯝꯗ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯔꯨꯝꯗ꯫ ꯅꯤꯛꯀꯤ ꯒꯥꯔꯤ ꯕꯔꯅꯥꯔ ꯀꯥꯔ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯕꯖꯥꯔꯒꯤ ꯂꯝꯕꯤꯗꯨꯗ ꯊꯧꯔꯤ꯫ ꯕꯔꯅꯥꯔ ꯀꯥꯔ ꯑꯗꯨꯒꯤ ꯁꯥꯏꯗ ꯒ꯭ꯂꯥꯁꯇ ꯌꯦꯡꯂꯨꯕꯗ ꯒꯥꯔꯤ ꯑꯆꯧꯕ ꯃꯆꯥ ꯃꯈꯜ ꯁꯨꯅ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯕꯔꯅꯥꯔ ꯀꯥꯔ ꯑꯗꯨꯒꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ꯫ ꯇ꯭ꯔꯥꯐꯤꯛꯀꯤ ꯒꯨꯂꯥꯏꯅꯤ꯫ ꯇ꯭ꯔꯥꯐꯤꯛꯅ ꯁꯥꯏꯟ ꯇꯧꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯔꯦꯗ ꯂꯥꯏꯠ ꯒ꯭ꯔꯤꯟ ꯂꯥꯏꯠꯅ ꯃꯥꯏꯀꯩ ꯑꯃꯅ ꯆꯠꯂꯤ, ꯃꯥꯏꯀꯩ ꯑꯃꯅ ꯂꯦꯞꯄꯤ꯫ ꯀꯔꯤ ꯑꯊꯨꯕ ꯊꯕꯛ ꯂꯩꯕꯅꯣ ꯈꯪꯗꯦ꯫ ꯅꯤꯛꯀꯤꯒꯤ ꯒꯥꯔꯤ ꯕꯔꯅꯥꯔ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯥꯝꯂꯝꯕ ꯕꯥꯏꯛꯇꯨ ꯈꯪꯍꯧꯗꯅ ꯉꯪꯂꯗꯨꯅ ꯅꯤꯛꯀꯤꯅ ꯊꯧꯔꯤꯕ ꯀꯥꯔ ꯑꯗꯨ ꯊꯣꯝꯂꯝꯒꯗꯕ ꯁꯝꯅꯥꯗ ꯂꯤꯠꯂꯤ꯫ ꯈꯨꯗꯛꯇꯨꯗ ꯅꯤꯛꯀꯤ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯏ꯫ ꯈꯨꯗꯛꯇꯨꯗ ꯕꯔꯅꯥꯔ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯂꯤꯕ ꯃꯣꯅꯥ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯗꯨꯅ ꯅꯤꯛꯀꯤꯗ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤ ꯈꯨꯊꯧ ꯆꯥꯊꯧꯁꯤꯕꯣ? ꯊꯦꯡꯖꯤꯜꯂꯝꯂꯕꯗꯤ ꯁꯣꯛꯂꯝꯅꯤꯗ"꯫ ꯅꯤꯛꯀꯤ ꯄꯥꯎꯈꯨꯝ ꯁꯠ ꯄꯤꯊꯣꯛꯇꯦ꯫ ꯃꯅꯤꯡꯗ ꯐꯝꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯥꯒꯤ ꯃꯦꯗꯥꯝꯅꯤ꯫ ꯅꯤꯛꯀꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯣꯅꯥꯕꯨ ꯕꯦꯕꯥꯔ ꯂꯩꯅ ꯂꯣꯏꯅꯖꯩ꯫ ꯅꯤꯛꯀꯤꯅ ꯃꯥꯒꯤ ꯀꯥꯔꯒꯤ ꯁ꯭ꯇꯤꯌꯥꯔꯤꯡ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯔꯗꯨꯅ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯒꯥꯔꯤ ꯈꯨꯊꯧ ꯆꯥꯊꯧꯁꯦ ꯃꯥꯅ ꯈꯜꯂꯤꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯆꯠꯍꯧꯔꯒ ꯂꯣꯏꯔꯦ ꯈꯟꯅꯕ ꯉꯥꯛꯇ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯂꯩꯄꯥꯛꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ꯫ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯕꯃꯛꯇꯗ ꯇ꯭ꯔꯥꯐꯤꯛꯅ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯇꯧꯔꯛꯄꯗꯨꯗ ꯅꯤꯛꯀꯤ ꯕꯔꯅꯥꯔ ꯀꯥꯔ ꯑꯗꯨ ꯉꯪꯂꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯣꯅꯥꯁꯨ ꯅꯤꯛꯀꯤꯅ ꯊꯧꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯂꯗꯨꯅ ꯅꯤꯛꯀꯤꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯣꯅꯥ ꯅꯤꯛꯀꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯛꯏ, "ꯅꯤꯛꯀꯤ, ꯅꯪꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕꯔꯣ? ꯑꯩꯗꯤ ꯀꯨꯏꯔꯦꯗ ꯊꯕꯛ ꯑꯆꯧꯕ ꯇꯧꯖꯩ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ꯫ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯔꯨꯛ ꯊꯨꯡꯗ꯭ꯔ ꯃꯥꯜꯂꯦ"꯫ ꯅꯤꯛꯀꯤꯅ ꯕꯔꯅꯥꯔ ꯀꯥꯔꯗꯨ ꯊꯧꯅ ꯊꯧꯅ ꯃꯣꯅꯥꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯗꯨꯗ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ, "ꯃꯦꯗꯥꯝ, ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯕꯨ ꯅꯤꯡꯕ ꯊꯨꯡꯕ ꯂꯩꯕꯒꯦ ꯉꯁꯤꯒꯤ ꯆꯦꯟꯊꯔꯤꯕ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯁꯤꯗ? ꯑꯗꯣ ꯃꯦꯗꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯁꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯃꯦꯗꯥꯝꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯒꯦ? ꯃꯦꯗꯥꯝꯒꯤꯅꯤ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯀꯔꯤꯃꯠꯇ ꯂꯩꯇꯦ"꯫ ꯅꯤꯛꯀꯤꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯃꯦꯗꯥꯝ ꯃꯣꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯅꯤꯛꯀꯤꯅ ꯕꯔꯅꯥꯔ ꯀꯥꯔ ꯑꯗꯨ ꯆꯥꯡ ꯑꯃꯗ ꯊꯧꯔꯗꯨꯅ ꯃꯣꯅꯥꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯈꯥꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯣꯅꯥ ꯅꯤꯛꯀꯤꯗ ꯄꯥꯎꯈꯨꯝ ꯑꯣꯟꯅꯅ ꯈꯨꯝꯂꯛꯈꯤ, "ꯅꯤꯛꯀꯤ, ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯤꯆꯟꯗ ꯈꯔ ꯊꯝꯃꯨꯔꯣ"꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯤꯛꯀꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯊꯔꯗꯨꯅ ꯀꯤꯆꯟꯗ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯊꯝꯕ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯃꯣꯅꯥ ꯃꯥꯒꯤ ꯕꯦꯒꯇꯨ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯟꯅ ꯊꯤꯔꯤ꯫ ꯊꯤꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯤꯛꯀꯤꯅ ꯀꯥꯔ ꯕꯔꯅꯥꯔ ꯑꯗꯨ ꯒꯦꯔꯦꯖꯇ ꯊꯧꯖꯤꯟꯈꯤ꯫ ꯃꯣꯅꯥꯅ ꯊꯤꯔꯤꯕ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯐꯣꯟ ꯅꯝꯕꯔ ꯑꯃꯈꯛꯅꯤ꯫ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯃꯥꯒꯤ ꯑꯥꯏꯐꯣꯟ ꯑꯇꯥꯡꯕꯗꯨꯗ ꯃꯈꯨꯠꯀꯤ ꯈꯨꯕꯤꯅ ꯑꯣꯠꯇꯨꯅ ꯑꯃꯨꯛ ꯏꯟꯊ ꯑꯃꯨꯛ ꯏꯟꯊ ꯇꯧꯔꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯣꯟꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯀꯟꯅ ꯊꯤꯔꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯛꯀꯤꯅ ꯃꯣꯅꯥꯒꯤ ꯀꯥꯒꯤ ꯄꯔꯗꯥꯔ ꯑꯗꯨ
ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨꯅ ꯈꯤꯇꯪ ꯍꯥꯏꯗꯣꯛꯂꯒ ꯃꯣꯅꯥꯗ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯑꯩ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯥ? ꯃꯦꯗꯥꯝ ꯃꯣꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯥꯏꯍꯥꯛ ꯂꯩꯈꯣ꯫ ꯑꯗꯨꯗꯒꯤ ꯅꯤꯀꯤ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯊꯣꯛꯂꯛꯏ꯫ ꯃꯣꯅꯥ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯒꯤ ꯕꯦꯒꯇꯨꯗꯒꯤ ꯁꯥꯏꯠ ꯑꯃꯗ ꯐꯣꯟ ꯅꯝꯕꯔꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯃꯣꯅꯥꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯀꯨꯁꯨꯝꯒꯤꯅꯤ꯫ ꯃꯣꯅꯥ ꯐꯣꯟ ꯑꯗꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯀꯟꯅ ꯅꯝꯂꯒ ꯗꯥꯏꯟ ꯇꯧꯔꯤ꯫ ꯃꯈꯨꯠ ꯌꯦꯠꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯂꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯃꯊꯣꯟ ꯑꯅꯤꯒꯤ ꯗꯂꯥꯟꯒꯤ ꯃꯊꯛꯇꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯐꯣꯟꯗ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯣꯅꯥꯅ ꯐꯣꯟꯗ ꯀꯨꯁꯨꯝꯗ ꯍꯥꯏꯔꯛꯏ, ꯀꯨꯁꯨꯝ, ꯏꯇꯥ ꯆꯥꯅꯕꯤ, ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯅ ꯅꯄꯥꯎꯗꯣ ꯇꯥꯅꯤꯡꯗꯅ ꯇꯧꯔꯛꯏꯅꯤ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯀꯨꯁꯨꯝꯅ ꯑꯃꯨꯛ ꯐꯣꯟꯗ ꯈꯨꯝꯂꯛꯏ, ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯣ ꯅꯪ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀ ꯑꯣꯏꯔꯕꯅꯤꯅ ꯅꯁꯥꯗꯣ ꯈꯔ ꯄꯣꯊꯥꯕ ꯐꯪꯂꯝꯂꯅꯤ, ꯑꯣꯐꯤꯁ ꯁꯨꯇꯤ ꯑꯣꯏꯔꯕꯅꯤꯅ꯫ ꯋꯥꯗꯨ ꯀꯨꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯅꯥ ꯄꯣꯊꯥꯕ ꯐꯪꯉꯦ꯫ ꯑꯗꯣ ꯀꯨꯁꯨꯝ, ꯀꯔꯤꯒꯨꯝꯕ ꯑꯃ, ꯃꯈꯣꯏꯗꯤ ꯀꯔꯝ ꯇꯧꯔꯤꯕ? ꯄꯨꯟꯁꯤꯁꯦ ꯑꯉꯛꯄ ꯀꯌꯥꯅ ꯌꯣꯝꯂꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯆꯤꯟꯕꯥꯟꯊꯣꯡꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯀꯨꯁꯨꯝꯅ ꯑꯃꯨꯛ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯅꯨꯁꯦ, ꯅꯪꯒꯤ ꯊꯃꯣꯏꯒ ꯃꯥꯒꯤ ꯊꯃꯣꯏꯒ ꯄꯨꯟꯁꯤꯟꯅꯧ ꯌꯥꯗꯕꯁꯤꯅꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯀꯨꯁꯨꯝꯒ ꯃꯣꯅꯥꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯍꯧꯔꯤꯕ ꯃꯣꯅꯥ ꯍꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯃꯌꯥꯗꯨꯗ ꯋꯥ ꯄꯥꯝꯕꯤꯗꯨ ꯃꯣꯅꯥꯒꯤ ꯌꯨꯝꯗꯨꯒ ꯋꯥꯡꯕ ꯌꯨꯝꯗꯨꯅ ꯈꯔ ꯍꯦꯜꯂꯤ꯫ ꯂꯩꯊꯔꯛꯂꯕ ꯅꯨꯃꯤꯠ ꯃꯥꯒꯤ ꯃꯉꯥꯜꯁꯨ ꯀꯥ ꯃꯅꯥ ꯑꯃꯒꯤ ꯁꯔꯨꯛꯇꯒꯤ ꯐꯥꯎꯖꯤꯜꯂꯒ ꯃꯣꯅꯥꯒꯤ ꯃꯃꯥꯏꯒꯤ ꯁꯔꯨꯛꯇ ꯌꯩꯔꯔꯤ꯫ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯁꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯄꯥꯝꯕꯤ ꯑꯌꯥꯝꯕ ꯍꯨꯝꯇꯣꯛ ꯍꯨꯝꯖꯤꯟ ꯇꯧꯔꯤ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯥꯠꯆꯕꯤ ꯁꯤꯡꯒꯥꯔꯩ ꯑꯃꯗꯤ ꯑꯇꯩ ꯂꯩꯁꯤꯡꯅ ꯃꯣꯅꯥꯒꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯟꯅ ꯂꯩꯇꯦꯡꯂꯤ꯫ ꯃꯣꯅꯥ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯃꯣꯅꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤ, ꯅꯨꯄꯥ ꯑꯅꯤꯅꯤ꯫ ꯃꯤꯔꯝꯗ ꯑꯆꯧꯕ ꯐꯝ ꯄꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯤ꯫ ꯃꯣꯅꯥꯒꯤ ꯃꯄꯥꯁꯨ IPS ꯑꯣꯏꯔꯝꯕꯗꯒꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ꯫ ꯃꯣꯅꯥꯒꯤ ꯃꯄꯥ ꯑꯗꯨ ꯌꯣꯒꯥ ꯁꯥꯟꯅꯕ ꯆꯠꯈꯤ꯫ ꯃꯣꯅꯥꯒꯤ ꯏꯃꯨꯡ ꯆꯥꯛ ꯊꯣꯡꯅꯅꯕ ꯂꯩꯁꯥꯕꯤ ꯑꯃ ꯊꯝꯃꯤ꯫ ꯅꯤꯀꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯄꯤꯁꯛꯇ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯄꯤꯁꯛ? ꯑꯩꯁꯦ ꯆꯠꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯦꯗꯥꯝꯁꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯕꯁꯤꯗ꯫ ꯄꯤꯁꯛꯅ ꯑꯃꯨꯛ, ꯀꯨꯝꯊꯖꯔꯛꯂꯅꯤꯗ, ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯤꯀꯤꯒ ꯄꯤꯁꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯣꯅꯥ ꯃꯥꯒꯤ ꯀꯥꯒꯤ ꯗꯂꯥꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯋꯥꯈꯜꯗ ꯑꯋꯥꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤ ꯇꯥꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯦ ꯑꯃꯝꯕꯒꯤ ꯁꯛꯂꯣꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯣꯅꯥ ꯆꯤꯟꯕꯥꯟꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯤ꯫ ꯑꯩꯁꯦ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕꯤꯔꯕꯅꯤꯀꯣ, ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩ ꯃꯤꯔꯥꯏꯕꯤꯈ꯭ꯔꯁꯅꯨ, ꯊꯃꯣꯏꯁꯤꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯁꯅꯨ, ꯇꯝꯈ꯭ꯔꯒꯁꯅꯨ ꯅꯣꯡꯗꯝꯕ ꯕꯤꯙꯤꯒꯤ ꯊꯧꯁꯤꯅ ꯀꯥꯏꯅꯧ ꯍꯥꯏꯕꯗꯨ꯫ ꯃꯣꯅꯥ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯤꯀꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯅꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯦꯗꯥꯝ, ꯑꯩ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ, ꯃꯣꯅꯥꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯣ ꯔꯤꯀꯤ,
ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯑꯃꯗꯤ ꯂꯩꯕꯅꯤ. ꯑꯗꯣ ꯐꯔꯦ, ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯕꯗꯤ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ. ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯔꯤꯀꯤ ꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯄꯤꯁꯛꯅ ꯀꯣꯐꯤ ꯑꯃ ꯃꯣꯅꯥꯗ ꯄꯤ. ꯀꯣꯐꯤꯒꯤ ꯆꯥ ꯑꯗꯨ ꯃꯣꯅꯥ ꯑꯃ ꯑꯅꯤ ꯆꯤꯡꯂꯕ ꯃꯇꯨꯡꯗ ꯄꯤꯁꯛꯇ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯄꯤꯁꯛ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯁꯨꯝ ꯈꯜꯂꯨꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯆꯥꯎꯔꯝ ꯄꯥꯝꯕ, ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯦꯡꯂꯨꯗꯕ ꯃꯁꯤꯃꯛꯅꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ. ꯄꯤꯁꯛꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ. ꯑꯗꯣ ꯆꯦꯆꯦ, ꯋꯥꯈꯜꯁꯨ ꯈꯔ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯇꯥꯕꯅꯤ. ꯑꯍꯦꯟꯕ ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯤꯜꯂꯕꯗꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯛꯀꯅꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯌꯥꯔꯤꯃꯈꯩ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯣꯠꯅꯕꯅ ꯐꯩꯀꯣ ꯆꯦꯆꯦ. ꯑꯗꯨꯗꯒꯤ ꯃꯣꯅꯥꯅ ꯄꯤꯁꯛꯇ, ꯑꯩꯅ ꯅꯪꯕꯨ ꯊꯦꯡꯛ ꯌꯨ. ꯄꯤꯁꯛꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ. ꯑꯗꯣ ꯆꯦꯆꯦ, ꯔꯤꯀꯤꯁꯦ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ? ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤꯗ. ꯃꯣꯅꯥꯅ, ꯃꯍꯥꯛꯁꯦ ꯑꯔꯥꯞꯄ ꯆꯤꯡꯌꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ. ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ. ꯔꯤꯀꯤꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯂꯤꯔꯒꯦ. ꯋꯥꯗꯨ ꯄꯤꯁꯛꯇ ꯍꯥꯏꯔꯗꯨꯅ ꯄꯤꯁꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯣ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯁꯦꯀꯣ ꯏꯆꯦ. ꯃꯣꯅꯥꯅ, ꯑꯗꯨꯗꯤ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯄꯥꯕꯨꯡꯁꯨ ꯌꯣꯒꯥ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯍꯜꯂꯛꯂꯅꯤ. ꯏꯃꯥꯁꯨ ꯃꯤ ꯑꯃ ꯑꯅꯤ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ. ꯋꯥꯗꯨ ꯃꯣꯅꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯁꯛꯁꯨ ꯆꯥꯛꯈꯨꯝꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯄꯨꯡꯃꯝꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯁꯛꯂꯣꯟꯅ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯦ ꯍꯦꯟꯅ ꯃꯒꯨꯟ ꯑꯃ ꯍꯥꯞꯂꯔꯤ. ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯁꯤꯗ ꯀꯥꯎꯖꯦꯡ ꯍꯔꯧꯒꯤ ꯃꯈꯣꯜꯗꯨꯅ ꯄꯪꯅꯤꯟ ꯅꯤꯟꯈ꯭ꯔꯦ. ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯨ ꯃꯅꯤꯡ ꯇꯝꯅ ꯊꯣꯛꯂꯤ. ꯃꯣꯅꯥ ꯅꯨꯃꯤꯗꯥꯡꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯄꯤꯁꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯇꯟꯖꯥꯗꯨꯗ ꯃꯣꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯍꯟꯖꯤꯟꯅꯔꯛꯏ. ꯑꯗꯨꯒ ꯃꯣꯅꯥꯒꯤ ꯃꯄꯥ ꯃꯣꯍꯣꯟꯗꯨ ꯃꯆꯥꯅꯨꯄꯤ ꯃꯣꯅꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ. ꯐꯝꯅ ꯐꯝꯅ ꯃꯣꯅꯥꯗ ꯃꯄꯥ ꯃꯣꯍꯣꯟꯅ ꯍꯥꯏꯔꯛꯏ. ꯉꯁꯥꯏ ꯑꯩꯅ ꯆꯠꯂꯨ ꯃꯤ ꯎꯅꯔꯨ ꯍꯥꯏꯕꯗꯣ ꯎꯅꯔꯨꯔꯕꯣ? ꯕꯦꯝꯃ, ꯃꯣꯅꯥꯅ, ꯎꯅꯔꯝꯂꯕꯅꯤ. ꯃꯣꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤꯕ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ. ꯊꯥ ꯈꯨꯗꯤꯡꯒꯤ ꯗꯨꯀꯥꯟꯒꯤ ꯚꯔꯥꯗꯨ ꯆꯥꯡ ꯅꯥꯏꯅ ꯍꯨꯜꯂꯛꯎ ꯍꯥꯏꯔꯝꯗ꯭ꯔꯣ? ꯃꯣꯅꯥꯅ, ꯍꯥꯏꯔꯝꯕꯅꯤ ꯄꯥꯕꯨꯡ. ꯍꯥꯏꯔꯗꯨꯅ ꯃꯣꯅꯥ ꯃꯄꯥ ꯃꯣꯍꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯣ ꯄꯥꯕꯨꯡ, ꯑꯩꯅ ꯑꯆꯧꯕ ꯊꯕꯛ ꯇꯧꯖꯔꯕꯁꯨ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯍꯤꯡꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯦ ꯑꯩꯍꯥꯛꯁꯦ ꯄꯥꯕꯨꯡ. ꯄꯥꯕꯨꯡ, ꯑꯩꯒꯤ ꯋꯥꯈꯜ ꯅꯣꯡꯃꯇ ꯂꯩꯇꯥꯗꯦ. ꯃꯆꯥꯅꯨꯄꯤ ꯃꯣꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯣꯍꯣꯟꯅ ꯋꯥ ꯃꯈꯥꯃꯨꯛ ꯁꯝꯊꯔꯛꯏ. ꯕꯦꯝꯃ, ꯅꯄꯥ ꯑꯩꯁꯨ ꯅꯪꯒꯤ ꯈꯟꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯣꯟꯊꯔꯛꯏ. ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯐꯖꯕꯤꯁꯨ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ. ꯕꯦꯝꯃ, ꯅꯪꯒꯤ ꯄꯣꯠꯂꯩꯐꯝ ꯑꯃ ꯈꯪꯂꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯐꯒꯗꯕꯅꯤ. ꯅꯃꯥꯒ ꯅꯄꯥꯒꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯈꯟꯕꯗ. ꯄꯨꯡꯁꯨ 8:30 ꯇꯥꯈ꯭ꯔꯕꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯃꯥ ꯐꯖꯕꯤꯅ ꯋꯥ ꯍꯥꯏꯔꯤꯉꯩꯗꯨꯗ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯈꯤ ꯄꯤꯁꯛꯅ. ꯃꯃꯥ ꯐꯖꯕꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯁꯤ ꯍꯥꯏꯔꯛꯈꯤ. ꯑꯗꯨꯗꯒꯤ ꯃꯃꯥ ꯐꯖꯕꯤꯒꯤ ꯋꯥꯐꯝꯗꯨꯗ ꯃꯣꯍꯣꯟꯅ ꯋꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ. ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨꯅꯦ. ꯋꯥꯈꯜꯁꯦ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯏꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ. ꯑꯗꯣ ꯏꯕꯦꯝꯃ ꯃꯣꯅꯥ, ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯁꯤꯡꯁꯦ ꯇꯦꯁ ꯇꯧꯔꯨꯆꯣ ꯍꯥꯏꯕꯗꯣ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ? ꯍꯣꯏ ꯄꯥꯕꯨꯡ, ꯇꯦꯁ ꯇꯧꯔꯨꯆꯣ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ
ꯇꯦꯁꯄꯨꯗꯤ ꯇꯧꯔꯦ ꯑꯗꯣ ꯑꯇꯩꯒꯤ ꯀꯌꯥꯠꯁꯤꯡꯗꯤ ꯂꯣꯏꯅ ꯐꯔꯝꯃꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯑꯗꯨꯒ ꯁꯨꯒꯔꯗꯤ ꯈꯔ ꯋꯥꯡꯉꯤ ꯍꯥꯏꯔꯛꯏ ꯇꯦꯁꯀꯤ ꯇꯧꯔꯨꯕꯒꯤ ꯔꯤꯖꯜꯗꯣ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯀꯥꯟꯗ ꯃꯣꯍꯣꯟꯅ ꯃꯆꯥꯅꯨꯄꯤ ꯃꯣꯅꯥꯒꯤ ꯋꯥꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯅꯁꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯔꯁꯨ ꯈꯟꯕ ꯐꯩ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯁꯤꯕ ꯏꯕꯦꯝꯃ ꯃꯣꯅꯥ ꯃꯄꯥ ꯃꯣꯍꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯔꯝꯗꯅ ꯃꯣꯅꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯃꯣꯅꯥꯒ ꯄꯤꯁꯛꯀ ꯃꯣꯅꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯦ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯇꯔꯨ ꯇꯔꯨ ꯊꯣꯛꯂꯤ ꯅꯨꯡꯁꯤꯔꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯃꯣꯅꯥꯒꯤ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯅꯥꯗꯨꯗ ꯌꯩꯔꯔꯤ ꯃꯣꯅꯥꯒꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡꯗꯨ ꯍꯦꯟꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨꯅ ꯃꯒꯨꯟ ꯑꯃ ꯍꯥꯞꯂꯔꯤ